Ruling MLA Shingna Makoigi Maraktagi, Mayamna Yabalu Chingbama Kanbangam Labadi, Nasi Miamna Tengnariba Awabasingasi, Tengnaram Loihaina, Kundrapam Assembly Constituency MLA TS Lokeswana Fondorakli, Nasi Uyum Pok Multipurpose for the Pangtokba, Taranitoy Suba, Mamtasta Level Amateur Muay Thai Championship 2025 Hongdokpagi Tauramda, Wafamasi Pongdok Laduna, Mahangna Makatana Hai. Miyamgi lantum amadi punsi kan binabani haiduna miyamna thagatkiba MLA sing laina laina lamdam asida President's Road thamhaliba si angakpa amani President's Road laibana ngasidi miyamgi punsi kari thokani haiba tambang ngamnadre numidangda chatpada akiba faunare ruling da lairiba MLA singna Manipur ki miyam asi tasengna nungsiba oirabadi makoigi luchingba ama yadrabasu mahaki muhut ama khanduna thamlabadi miyamna ngasi wariba asi waramloi Ngasi Manipurda thamliba President's Road amadi lairiba isu asi araiba nate maramaduna miyamna jeksinna laiminnabagi tangai fadaba lei hainasu MLA TS Lokeswana Makatana Fongdokhi ngasigi thawram aduda Friends Union Club ki founder member Yumnam Ibotombi Maitai Imphal East District Amateur Muay Thai Association ki President Mutum Churamani Maitai yauna maruoiba miyoi kayana maruoiba mitunglen singoina saruyaki Nasi pun awam menang siapa mendapat